ngasi mayam gi mafam da yamna kanagadawa prithvi gi mai paklaba amadi khangairaba kayana khonglamba lairik kya dagi kariguma khar topic ama hiram ama lakhotchaduna mayam gi namakta ngasi channel asina puduna lakchari madudi nasagi laiba karamna semgani panthong gi maramda chumla wafam aibadi panthong haibasi kadaibu kawi afaba laiba natraga fattaba laiba haibugumba posak asibu laibajala makoibu khanglabadi punsibu ngaksiliba lonjat singdu ugani amadi malem sida nahakna karigi damak lairibano haibadusu khangani pokposiba amasung sayolgi maramna nahak thajaba haibadi hojiki punsida thokliba thaudoksi mamangi punsida natraga inglingaida kariguma khara tawkhibagi mahi dunia haina thajaramba yai fattaba thabaki mahi oirambasu yai ngasi kanagumna fattaba laibakna punduna thambagum uribasi mamangi mapo amagi fattaba thabaki mahi oirambasu yai nasabu sakhangjanaba amadi poloida nasagi panthungbu khudum janba ngamnabagi damak thabaki mihul khangadabani thabak haibasigi maruoiba wahanthokti wakhalna ningliba karigumba amabu arepa posak oina masak thohanbaduni nahakna khaliba wakhal tawriba thabak amadi lawriba ware khudingmaksing adugi lengdaba mahi amam laigani taibang mapuna aikoi miyoibada pibiramlaba ningtamba asibu thabaki lonchat matungina karamna pangdokadage haibadu makha tajarakke karigumba posak ama laimaida taraktuna kaiba asi mahusani law of karma thabaki lonchat asi hakchangi lonchat ka chawrakna mane adubu posak adu laimai yodringaida ohoba natraga mafam amada puthourabadi kaihendaba yai asumna nahakna haija singjarabadi fattaba thabaki polumdu afabaromda onsinba yagani Thaidok Thijin Yadraba, law of gravitation, Packet Kiba Posa Kudima Makada Mutarakani, Mausagi Lonsat Sing Kangba Amadi Madubu Indonesian Lavadi, Nahak Nungaiba Mahipura Pasungangani, Amadi, Mausagi Lonsat Singbusu, Nahak Kudumjan Mangangani. Nahaki Puning Loksing Sakolak Limakai, Mitching Nasing Lakani, Amadi, Nahana Tokiba Tavaki Mahina Tungdakari, Tolkatake Hibadu, Mangduna Kamangani, Nasagi Malem Amadi, Nasamak the Yingi, Puning Midyengi, Paksaw of Fiba Matungina, Nasagi Tungi Punsi, and Kaisu Lepani. Wakal midyengi ngamkai hongdokpana tunggi fibam amasung laibak putta sengna hongdokhali aduna wakal midyengi fibam hongdoklabadi nasagi laibak su soidana honglakani afaba wakal khanba migi yafana madingba amadi achumba thabak tawba haibasi mausagi lonjat ka chungsinnabani aduna jesugi amaga maga nungsinau haibu wahisi fidam ningai oiba wafam amani masimaru changba pungchum chumlaba amadi thabak oina ulamlaba mahaki wahini mahana phattaba thabakpu mapung phana manghananaba asamba lambi oina wafamsi ekoida takpiramani Kanagumba fatana khaloi natraga kaidonungda kanagumba gi manganaba tawroi haina wasau natadona nahakna fataba khak tawrabadi kanano su nahakku tengbang ningloi nasagi ojaba thadokadabani amadi mibu wangna thangatpa tamgadabani punamaki mathakta karamna wakal khangadage haibasi hana tamgadabani puningna nahaki punsibu mataw karamna chapchana lamjing hangani amadi puning ihul sungbu karamna hongdok hangadage haibadu khangjilu wafamsi thabak oina pangdokpa ngamnabagi demak mayon redirection sanaba tamgadabani Mina wari sarakpada puning changna munna taba tamu punamaki mathakta thengnaba khuding maru oi khalu thawoi wawoidaba tawgunu wafam singsi nasagi hainabi oilu nasana thajaba pambi nasana mahilok chagadabni pautak singa si ilabadi poloida nahaki oiba fangani posak khuding afaba thabak tawduna fattaba thabaki oirkadaba fattaba mahidu langthokhrabadi nahaki punsidu yamna thuna afaba maikairomda hongba hawraklagani tasengnamak afaba laibak haibadu oirkani wafam si kawgunu matamgi matungina nahakna pamleba nungai afaba mai pakpa lan thung khudimak loinamak phangba ngamlakani mathakta panjakriwa wafam sing adomna ilabadi isagi laiba karamna semgadage haibadu masi wahai asi sizinaduna adomgi laiba adu semba ngamnaba honabiu channel asibu nungaiba oirabadi adomna subscribe kawbiganu matungi episode mayamgi mafamda puduna laksage adombu thagatjari